Hello everyone, welcome back to my channel. Madam kuina vlog thangataba kuire aduna thangatpam gangdana ngasi se hadi like rom basu chatlure ba ko aduna nahan makai su thabak ki kara busy leibai maram moduna video se thangatpa ngamdre aduna ngasi like rom ba ko gi sida ko akai assam da ko india manung da bolbam maina mahadev ki keno to bodo dugi mahadev mandir da lakne assam nogaw gi manung chanbada leiba mrityunjay mandir haina kuidri Mahadev ki mandir chauna sabam le duda aahanba lakne duda video kamai tawge mayam yofam da uchage Mahadev ki mandir se aisu hanba yengdoi ne ba ko aduna isori puja su yawba lakwa chinjan ba haiba tara aduna puja su haidi isori sabha su tawba lakko ina magi mandir se kamai tawge haiba se mayam da ucharake lakpa ngamdaba mayam yauna ramgani ayamba su lakpa yauna khare aduna ngamdaba kangbu yauraga su adum video se makha tana yengbiyo aduga yaragati lakpiraga isogi seba phangbasu obiyo mayam punamak su ko aduna video se makha tana yengbiyo ngasi neduka numit bolwamgi nogao manung chanbada leiba assam nogao manung chanbada leiba mrityunjay mandir haina ko ado mayam video se makha tana dem ai makha dum ucharakte mayam aikoina laikrom lakase hujik lai sang se manung da changani ju yam tille ba mi kutillam ne bolbam kanoni na thani na ko aduna manung da changringe da side ta makhong khut hamdok na bai mafam lei chin kha tangdok na bai ko aduna chin kai khong khut te thok na lambi journey sangna lakpani na aduna chin kha teng thoga aduga manung da changaga hirukse katkadabne ado jengse manungda chatla mafam kamai toba midi yam tillamani hajitagi ai ubo fangai mi khutindo kamai tormani harese mapandana sumaina mi khutinam tillagi manungi condition kamai orangmani as video number ngamgadra ngamoidra khangde manungi condition changaga khangani ado mayam video seng minasi kamai toba ngasi gise